Manipur top channel ki mai ke ki maru eba pau khra sing gi kum thara kablak par lawmi sokre loina force na ka pa khulak pa gi nupi siri ngaranung thil Bisnupur district ki phobala ga taina ba Churachandpur district ki singthak gi kum tharak pa koki militant ni hain thajaba singna nomai kapsulak pa da maitei lawmi ama makut pandan sokre thaudo aduga mari lena central security force na Churachandpur district ki High Court assembly constituency ki manung sanba langsing manbi khungi akoi beda sathab operation da khut thoknarak padigi khungi khulak pagi nupi sikri amarom dana ngaseyuk pung tara phawgi manungda governor amadi DJP na singbu phobala da laklaga miyang wari sanaduna amadi ngasigi thaudok do siena basing puthoktrabde Manipur pumbada shutdown sathagani haina phobala maira pai bidana thokre haukiba sai english ngani ga kungo humdoi me humdigi haukiba irang sida kuina nongmai kapal lep raba matungda ikhang khangaudana ngarang Bisnupur district ki Moirang police station ki manung sana laiba phobala maning singai rok lokol gi loktak lip irrigation gi high canal gi mamang thang masaruk ta laiba masagi lawda law suduna laiba lawmiyama koki kulai pai bisna nomai kablak padigi oi thang makuta panduna lekat nakhri thaudo thokpam dagi phangba paun hai thaudo si ngarang nungthil pung 3 tara ga mangaram tabra thokibani soklaba miwe du phobala awang mamang laikai digi ningthaujam biren apok palai khidra pe en tomba khohi sei khumfurom suri mangna phobala maningda liba singai rok laukon gi loktak lip irrigation gi high canal mamangda liba masagi law suduna leiringai da koki khulai pai bising aduna oi thangba khut ki khubom da panduna sokibani mag district hospital Bisnupur pukhatuna lekat naraba matungda rims hospital da makhata bala yengi da mapukre ningthaujam biren ga marak nakna thabak suminaba namairakam ibom sa kauba lawmi man hai sokliba biren ga mahaka yamna nakna lapna dana phit chamarung gi sangda nakan amamam na thabak suminabani thabak suringai di khangkhaudana ahan bra nomoi makor ahumram daki matamadura ma ngaksa na duna leiringai de biren sokle heba khanglakhi aina palladuna ma hai ikan kanadana kuki khulai paibisnu nomoi rong tararom ama su leptana kamlaki kuki singadu lokta lumlaga kumlaktuna yam nakna haibadi meter yankhai romdigi laukhongdigi lumlaga kablakpani amadi kablakpa matungda makhoi ani di uhowi haina palladuna ibom san hai makoina lumlaga kablak dipa mafam aduda duty tariba central force ki kangbuga meter samurum da maklapna bani nomoi makhol taraba phawba mafam aduda duty tariba sipai sing adu tuminna sor phawba hondana laiki amadi makhoi gi maikei digi handuna round ama phawba kapkhidi haina penaba phungthukladuna tasengna ngasi koki singna kumtharaglaga satharaki balanda sidi law suriba lawmi maitei sing hatlagi habiki mawong ne madi asiguma thawong asi yamna pente ki mafam adu law surama lawmi singna phungdorapagi matungina ngarang ayuk sipai singna ngaktuna high canal mathak thangba sarukrada law sunaba yawkhi amadi nungthingi matamda asumna tawrakani habisi yamna thajadi lakliba koki singa du loksap lakhong paringda lumduna laklaga lakhongdagi kablakkhibani amadi masida sipai singna karimata tawdaba si angakpani haina phungdokhi aikhoi bungak senbiraga lawswangani haiduna thajaba kya piraba sukuki singna tawningba kapningba matamda kablakpada athingba kari amata pidaba sinadi central forces singa koki gamani habisi mayek senglabra khaleki Manipura president rule laitringai de sukuki singna kapningba matamda kaphalaga maitai dana athingba thamba president rule lairaga sukuki singna kapningba matamda kaphalaga tampakti khulai sing phakat pagaloinana pikhat hanba simak laibak thibinaki PR gi wan toxicari no khangri maramatu nomai kaptu nomai tei hana bu honaram liba ko kisingi mathakta akan me action lokhat kadaban have welcome sing tamki nomai kap khraba matungda phobala amasum akoi bigi maira pai bi miyam tholaktuna tidim lambi thingbagi khongjang sangsilure lambi thinglige manungda central forcing power satlankhidi kona thangda yanaba megi makhada lambi gi mekeni makta pandno lairibi yamlaba gari sing satlankhi phobala area da lambi thingbagi khongjang sangsilingai marakta Churachandpur district ki security force na singthak lomdagi sangsilaktuna operation chathaki amadi operation aduda khuthoknarakpada langsing manbi khungi khulakpagi nupi hoikhol hing nomai maruna panduna laikhidre heri pawgili khun singna phungdorakpagi matungina security force na langsing manbi haisang lok amasum phobala gi
ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯟꯗꯨꯅ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯈꯨꯠ ꯊꯣꯛꯅꯈꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯗ ꯂꯥꯡꯃꯁꯤꯡ ꯃꯥꯟꯕꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁꯁꯤꯡ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯅꯆꯤꯡꯕ ꯆꯠꯊꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯣꯛꯍꯟꯈꯤꯕꯒ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯐꯥꯅꯕ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯅꯨꯡꯊꯤꯜ ꯐꯨꯕꯥꯔꯥꯒꯤ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯣꯛꯍꯟꯈꯤꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯉꯝꯅꯕ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯩꯔꯛꯁꯤꯗ ꯐꯨꯕꯂꯥ ꯃꯩꯔꯥꯄꯥꯏꯕꯤꯅ ngasi ayuk pung 12 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯅꯔ ꯗꯤꯖꯤꯄꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯤ ꯑꯃꯁꯨꯡ ꯑꯦꯁꯄꯤꯅ ꯐꯨꯕꯂꯥꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯑꯃꯗꯤ ngasiꯒꯤ ꯂꯧꯃꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ngasi ayuk pung 12 ꯇꯥꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯁꯠꯗꯥꯎꯟ ꯆꯠꯊꯔꯕ ꯐꯥꯎꯕꯗ ꯊꯕꯛ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯐꯨꯕꯂꯥꯒꯤ ꯁꯤꯡꯒꯩꯔꯣꯛ ꯂꯧꯀꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯕ ꯂꯧꯃꯤꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯆꯪꯁꯤꯟꯈꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯇꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯂꯟꯆꯤꯡ ꯃꯥꯟꯕꯤ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯂꯣꯏꯅꯕꯤ ꯍꯩꯈꯣꯜꯍꯤꯡ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯦ ꯑꯃꯁꯨꯡ ꯍꯩꯈꯣꯜꯍꯤꯡꯅ ꯂꯩꯈꯤꯗꯕꯗ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯉꯝꯈꯩ ꯉꯥꯛꯅ ꯊꯝꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯨ ꯑꯃꯗꯤ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯕꯣꯗꯤ ꯑꯃꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯕꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ngarang Bisnupur district ki Moirang police station ki manung sana leiba Phubula maning Singairok lokul gi Loktak lip irrigation gi high canal gi mawang thangbuda leiba lophamda lomi singna lau suri ngai kuki khulai pai bisingna ngarang numai kapsin duna lomi sing aso apon nangan ki ba thaudok sport inquiry tawgadabani haina Kokomi farmers wing na demand tawri thaudok thopom the coordinating committee on Manipur integrity Kokomi Farmers Wing Kangbu Amana Sangduni Yingsinki Yingsin Kongsa to the Kokomi Farmers Wing ko convener Konthausam Toivan Hai Ngarang Kuki Kulai Pai Bishing and Noi Kablak to Low Sudun Lady Belomi Amabuso one keeper Mapamasi Mamanga Langaki Madile Neva authorities na Low Ubi Eava Peter Pamapani Mapamasigi Manak Nakpada Central Security Forcing Sulativani Hyper Wapam Tamladuna Masagi Lopam the Low Sudun Labening 1,000 billion Koba Low Mi Amakuki Kulai Pai Bishing na no may capsule Wiki Taudo Adu Yam the Lebtivani Taudo Adu Langana Matic Sab Sport Inquiry Tauduna Central Security Force Masum Mara Leba Kulai Pipe Cooking Serak Pika the Banaki Masagi Lopam that low Suduna Leba Low meaning 1,000 billion the cookie Kulai Pibishing na Labuk Tamna Kumtaraga no may capsule Wiki aso upon Nanki Pataudos Kokomi Farmers Wing Akan Mamon Kandim we have wapam Magna Tamki Long Lomi Birena Low Shuri Lopamadugi Manak Yamna Nakna SSB Gi Mama Lena Lena Matau Kramna cookies in the Sintak Labuta Kumtaraga no may kapali bano Hain Hangaduna cookies in the Mite Lomida on Sindunoi Kapna Kaplava Pow with a Manak Nak the Lady Central Security Force SSB na Karisito to the Yang Lady Karigi no Hanesu Magnanki En Beren Labak Pavadi Makuta Panduna Sokibani Amadi Makokta Natragana Kudong Tilingai Oiba Haksangi Sarukta Palam Labadi Shiramba Yari Baneki Magna High SSB na Lady became Adurigi cookies in no may Kapliba Aduga Lapna Riba Meter Kuntrani Purom Tamani Amadi cookies na Low Suri below Mishinda no may Kap Napa Pawada Central Security Force na Tumina Yang Duna Labet Hongasi Singing Oi Central Forcing a Sina no may Kapliba Kuki Kulai Pibishing adu support Taurabra having signable lady have a wapum Tamladuna Ngarangi no may Kablaki aso upon Nanglava Mapamadugi Madila in about authority na Akan Mami and Sangduna inquiry Taugadabin Hanesu Fundokiari Zeshina Langata Pung Kungamari Matam Takri Abdul Kadir Mihata Mapung when Sienava Muising Padri Bapapu Wari Sanaru Emati Haksang Lauru Hena Zeshina Langata Pung Kungamari Matam Takri Joint Action Committee Against Brutal Killing of Sesam Abdul Kadir Gi co-convener
Thongkhong Mahibu Ramana ngarang numidang Imphal gi Rasbon mamangda paumisingda mathaki wapum asi phongdokhibne mangna hai Wangoi AC gi MLA Khuraijam Loken yauna GAC gi mute kangbu ama Rasbon sangduna satarop diman ma pisingkhre Miyat asida mapung oina sienaba miyoi sing phagani habigi thazaba wapum aikoida phongdorakhi adumaina hairiba thazaba wapum asi Mikup asidagi paraga pung kunga marigi manungda onthokadabani kariguma thabakta onthoraktrabadi haksang lawre amadi laingaka wari sanaroi CSO sing amadi miyam tanaraga tuan bu khongjang sing sangsinggani haina ko convener makha takhi MLA case loken hai Abdul Qadir gi mihadas yamna lebak thibani masina furup ani gi marakta mukna ba thokna ba masa oigani asiguma thawdo si matungna mu hana thokta bu oisanu haina makna makha takhi Ningsing bayai masagi sei kunga mapalom suraba Imphal West District ki Wongoi Police Station ki manung sanba Paubitek mayai lekai digi CS Abdul Qadir tha sigi hokiba tara gi numidang da mayum dagi thokiba dagi mafam khangdana lairakpani Abdul Qadir mangkhiba gi thawdo siga mari leinana Wongoi PS na thijan bigi thawdok sa tharakpaga loinana singnaba miyoi sing fokat pahorakpa dagi June 13 ki ayukta Samurau Naure Makha lekai gi Nambul Turel gi amot akai hondokpam mapa amad halaga Phumjilamba haksang oina phangkhibani miyat asiga mari lainana hauju phawa police na miyoi mapan phakre adubu mapung oina senabani hariba longjam khaba koba miyoi amadi phadri hari amaromdana Arambai Tengol Thasigi Taragatri ke Yukta Samuro area gi Nambul Turel Khonungda Phumjilaga Leramba Paubi Tektagi Abdul Qadir gi Mishi de Samuro da liba Arambai Tengol unit number 27 ga Karigumba Hiram Amataga Mari Renadi Sabsan Sumlaba Paugi Likun Singna Phongdorokgi Matungina Thasigi Tara Amari Taraga Matugi Lona Hinda Yumnam Hudrom the Lerambadigi Lekai gi miyoi singna pharaba matungda mako Yumnam Hudrom the Leba kunga teret Arambai Tingol gi QRT de sinaramani numit khara thiba khangdana leraklaba matungda thasgi taraga terek iktu Samuro area gi manungsanba Nambul Turel gi khunungda phumjilaga lerambadigi police na lokhatpa haujuk mok thamlibani thawdo sugi matangna nupi ama yauna miyoi khara police na fagalaga matungda senaba khara su Arambai Tingol na police sarenda tohankhibadigi senabani haina singnaba sing custody de thamdana wahang pahang gi thabak Sathari Adumainama Laikai gi miyamna Abdul Qadir bu sinakhiba kunga taret Arambai Tingol gi QRT gi lusingwa khaba koba miyo amadi hauju phaw security force na phana bu kithi thiuda phangdana leiri hari Yumnam Hudrom da leiba Arambai Tingol 27 suba unit ki QRT gi kangbuda sinnaramadi gi sina phangkiba Abdul Qadir gi mishi gi matangda Samurog da leiba Arambai Tingol gi kunga taret suba unit ki karigumba makhal amate gi mari leinadi haina Official loiba paugi likun singna phungdorakli panmaya badi haukiba matam kharasida Samuro Kaitel amadi akoibigi mafam singa dukan sing akoibigi mafam singa dukan sing sagun tawba amadi huran chinthi gi thabak sing yamna toine se tharakpa lekhibaga roinana miyamna ihingda singna leirakkhibani ari Makasa tharak poina to papawmana Manipur BJP gi anauba lainga ama thamnaba thawrang kanchilakli Sardana lusinglaga BJP gi president JP na da unakre Hauzi Delhi ki khongchata lariba BJP Manipur Pradesh ki president Adhikari Mayum Sarda Devina si BJP ki national president Jagat Prakash Nadaga New Delhi da laiba ma ki residence ta unaduna state asid hauzi thukliba issue singa madi BJP ki anoba lenga ama thamnabi ki matangda wafam kya kupna khanani nakre Pausin hai JP Nadaga unabadu da Manipur oirakliba political development ki matangda su tare tarathu no khanaki hari State asigi miyamgi mihut singna semba stable oiba lenga amagi ikhau langlingai asida BJP gi national leader singna atupa matamda phirep ama lobina basu state president A Sarda gi makedigi dakshin ki hari ngasigi unabadu state general secretary K Sarat Kumar Sarugyaki Panmaya badi mathang July thagi sasat kunga mathoidigi haugadoriba parliament ki nungzumi phamangoinana state asida anoba lenga ama soidana semnaba BJP gi national leader singna koksung sinari haina tongan ba national media sida report tawna khiba lairabani masigi mathakta lakliba August thagi ahanba sayolda haujuk lairiba president rule asi tha taruk mapung phaga doribani tha asigi tarete Imphal thadokiba state president S Sarda June mapanda BJP gi national general secretary organization BL Santos ko unadun state asita BJP gi anoba lainga ama thamnaba pungning singsinkhibani Sarda gi Delhi khongsit asi maru oina BJP MLA singna apun mami pham ama pangthoklaba matung anoba lainga ama siamnaba party president thorang tawduna BJP gi central leader singda dakshinnabi gi warep laukibagi matungina satpani haina su hainaribani
BJP की MLA Taraga Marina Manipur Governor Ajay Kumar Balaga unaduna anoba lenga ama thamnaba taksinkibasu laikhrabani MLA sing aduna anoba lenga ama semnaba MLA nifuga mari ki support lairi haba wafamsu governor da thamkibani hairi losilak poina to papa amuna laisio nampu da santi purak yaroi Center ki lenga na mapan ki nampu hapuna Manipur santi purak ngamloi santi purak si hairabadi popular government ma CM ki tangai phadab lai haiba wafam Naga People's Front NPF ki Phungyer Assembly constituency ki MLA ke laisio na phungdokri kumja English ngani ka kungo humdagi me humdagi hawdorakhi ba maite amasum kokiani ki irang na maram oiraga Manipur da tangdu laita ba phibam da purak ngamdana lairiba siga mari lena Boxi amaga wari sanabada MLA laisio na hai irang asina kanglup ani khakta waba nati lamdam asida khundaminari ba kanglup kudimak loin awaba nangle khwaidi ki pikpa miyoi kanglup tagi hauraga khwaidi ki sawba miyoi kanglup phawba loin wari hausik national highway da free movement yadamana kanglup kudimak ki mi loina satpa ngamdi kanglup amadi national highway da satpa ngamdabana maram oiraga selting na airways ki lambi da satnari lau uba satpa yadaba sing da satpa yadaba dagi makhoi gi economy activity da sathina sogali problem mayam ama mayoknari amarom da state capital oidibi imphal da lariba government gi specialized institutions sing amasum university sing college sing hospital sing amadi tungan tungan ba sakwa thawrang gi scheme sing gi facility sing kanglup amadi kana ba lawba ngamdri ama ana laying bi khudong chaba phangdaba makhoina puthok chaba agriculture amadi horticulture gi puthok sing Ningthina market tawba ngamdaba mayam asina maram oiraga makhoigi economy tu yamna sokali sayani hena phibam asida asum laikhre haba wafam MLA laisio na thamnaki aikhoi kayam koina asumna khangduna laikhi kani haba wafam thamladuna MLA ke laisio na hai society gi marakta unkhatna dana ba peace initiative mayam lawre nongmai lokotpa wari watai kya tawnare adubu santi lakhana badi ngamdri santi lakhalasi hairabadi santi lakna ba thabak oina pangthok pasungani awaba mayam ayoknari bisi ko honana ba santi purak pa haibisi aikhoi gi marakta gi hana santi purakna ba thabak tawgadabani aikhoi gi sakhotna ba santi purakna ba aikhoi na hotna dana mapan gi mina kari su tawbirak loi haina su pawks to makhata na phungdokli ado tender asum na miyam na thamjagi hausiko ina di miyam paus matang se lusinjarage amasum makhata ba no update miyam punanga mina sena channel sigi maikedi gi miyang ifam da makhata na thamjari